Wangoi mamang khaidem khaidem ongbi Chaoba Devi Mihatta Chennabani haiduna Manipur Police na fagat khibi Samurai Latpam Kananbala LS Dhaneswari apokpa leikhidraba Bihari gi Yaripok Bisnu naha bamo lerakta leiba Mayum Miyamna Thuikhre akaya toy thokhalamle Yaripok Police Station gi team ama laktuna Miyam gi irang adu laksinkhre hairi Pau asina hai thodok asi ngasi ayuk pung 10 rom tabada Kananbala gi leikai Miyamna akaya toy thokhanaba Thugaiba horakpada Yaripok Police Station OCN Suresna Luchingba team ama laktuna irang adu lakshinduna makhatana akaya toy thohan khidre hairi adumaku lekai miyam gi irang adu nemthakraba tungda nungthel pung ama makhairom tabada khaidem ongbi Chaoba Devi gi mapam iram sipaidagi gari da lakpa masing yamlaba miyamna Samurai Latpam Kananbala LS Dhaneswari gi yumda changsilaktuna amuk thugaiba horakhibani hairi Mihatta hatpi krabi Chaoba gi mapam iram sifai lomdagi masing yamlaba miyam ama laklaga yum thugaire haibagi pau phangbaga khudakta Yaripok Police Station gi team ama sulaktuna miyam adu tankhai khibaga loinana irang adu laksinkhre hairi Mihatta sida Chennabani haiduna police na faduna hauzik police custody da leiribi Samurai Latpam Kananbala LS Dhaneswari gi machin manau nupa amaga nupi marigani Kananbala LS Dhaneswari asi Thobal amasung Palelda Mayum paluraba matung halaklaga Yaripok Bisnu naha bamo lerakta leiba mapam gi yumda leibani mahak cancer patient amani hairi Happy